Pagolban Takyal Patalaiba, the Standard Public School Gingasi Chahi Yankai Mapuk Farapa Amadi School Asiki Hantak Pangtukiba High School Living Certificate Examination da School Asiki Mai Park Rapa Amadi Mark Wang na Pangba Mahiru Singhu Achamba Kudol Piduna Puning Tawat Pagi Thoromama Pangtokre. The Standard Public School Running Committee na Sinduna Pangthokiba Thorom Aduda High Court of Manipur ki Advocate Chingtha Momona Chief Guest Department of Chemistry Oriental College ki Assistant Professor Dr. Moirangthem Falguni na Guest of Honor Amadi Standard Public School Takdal Path ki Principal Laishram Rajesh na President oina sarukya School asigi Principal Laishram Rajesh na hai kibada School asidagi lamdam asida masak naiba miyoi kaya puthokpa ngamkhre Mahiru sing na maru oina thaksi khasi khangba amadi ahalaman amadi oja singbu matam pumbada ikai khumnaba utkadabani haiki ngasi pangthokliba thauram asi maru oina school asigi damakta hotna birakpada natana karida soikhigani haiduna senabiba singbu tawbimal khangbu utpo oina pangthokpani haiki thauram asida oja singbu su achamba kudul piduna ikai khumnaba utki Social Scientist Dhanabri Laishram, Kasar Road Athletic Union, Kraugi President, Feroism Bimol, Additional GP Vigilance and Anti-Corruption, Robinson Khamnam, Pandamgi Editor, Nongmaizam Tomba Maite na Chingba Singna, Special Invitees Oina Sarukyaki. Lamdam asigi MLA singna yelhumi na taba singbu voter da hapchan biganu mari lainaba department nasu quorum chumna thabak tawbiyu haina Sept Manipur State Unit ki President M Tombi na phongdokre wafam asing asi babu parada leiba Sept gi office da pangthokiba paugi mifam amada Tombi na phongdokibani lamdam asida chakhatna ba hotnabada party asina thodang kaya lauri MLA amadi department singnasu quorum chumna thabak tawbiyu Thasi ki tangkunda Delhi da pangthokadoriba Sept gi National Executive Council gi mifamda Manipur da paliba BJP lenga asi Sept Manipur State Unit na official oina saugananaba wafam pukhatlagani masiki da ngasi Delhi da chatlagani haiki Mak na makata na hai Manipur da paliba BJP lenga asiga hanadagi mari phaduna lakpana lamdam asiki thabak thauram kaya paikhatpada mateng pangnari Lamdam asida mayai ka bachinjak muthananaba Chief Minister na chathariba War on Drugs mapung phana sawgali BJYM na mayai ka bachinjak ki mayokta chathariba thabak singbusu sawgali haina phongdokhi Thorom aduda Sept da changlakraba Sept Patsoi ki President L Dilip Kumar Sept Youth ki General Secretary Jiten Moirangthem amadi Youth ki Executive Member N Megajit Pusu Okhi Nagar Panchayat ki Jila Parishad ki member singi mohi ki power se MLA sing na pula paisan ba aduga MLA sing na tawningba tawba maduda da elected pi oijaraga kariguma mata magi right leitabudong thambiba masima Sept na yaroi Sept na karigumba miyam gi ayaba phangna elected oirakpa adu government semada yaurabdi completely zero tolerance Manipur की corruption मुथन न होना गने परमदन मणिपुर द लेबिरिबा organizations aduga voters punamagna andugi grassroots ki election sida Sept bu nungsividana account hangani bigane habigi achet pa thajabaga loina drugs ki map the sanction ba thabak punamakta youth ki count punamak ai madu the sinaraga drug thingna na hona bado akoi mapung phar do hona gane Manipur dagi haudorakpa thangta martial arts asi Assam dasu paktaknana sanahanabagi damakta ahanbagi oina Kasar district ta laiba school khuding makta compulsory subject ohenana bahotnaragani haina social activist Swarnali Chaudhary na haikre wafam asingarang numidang wairam Assam Thangta Association Kasar Assam ki makhada laiba Silchar Thangta Association STTA Silchar Assam na sinduna Silchar ki Elora Hotel ki conference hall da pangthokiba paugi mifam amada social activist Swarnali Chaudhary na phongdokibani mahakna makhata na haikibada sanaba haiba asina inkhalakliba na harol sing asibu mayai ka bachinjak tagi amadi online game sing dagi lakna thamba ngamba khakta natana masama ufaba na harol sing oiba ngamhalibani maram aduna aikhoina event ama natraga amada naba tangai fade haiki STTA gi President Santosh Rajkumar na phongdorakibada Hozai Thangta Association na sinduna lakliba October gi tang 3 tagi hauduna mapanda loisangadoriba tarataruk shuba state level championship asida sanara kayana sarup yaduna sanaba haiba asida mai onsen nanaba amadi Manipuri aikho ki nat ki oiba masana makhal asibu Assam asida paktak nana sakhangana na bohotnaba asida Manipur gi Chief Minister Nongthongnom Bilem na susogat piyu amadi Chief Minister na masana asi hakchin na lauduna sports ki event sing
singi marakta thang ta masana asibusu yahon binanaba Manipur lenga ki pukning chingsilakli thang ta haibase akoigi ina ke I jate gi Manipur dagi tholakpanina Manipur gi mapan dasu akoina khara pak samna andopagi wakhal dagi akoi ngasi silchar thang ta sune semjaban laiba October ge tang 8 9 amasung 8 da silchar dagi angang 8 ta afaba post ki makha da akoina training kathajari hajaba lai angang hinge soidana mai paglakani haiduna wa mam chu panjaningi haibade ngasi gi angang singna mobile ama natraga kariguma toba nathe nataki dei saruku angang singja koina yaringi gi parents sing dagi chu akoina appeal tawjari angang singbu self defense martial arts se tambi takiraga angang singbu afaba hachang ama oiraga samaj sangak nabari damakta motivation chaibagi Lamdamasiki Puwariga Sagonarakpada Natana, Manipur Ancient and Historical Monument and Archaeological Sites and Remain Act 1976 ki Makhada, Protected Area Oina Lauthokraba, Sagolban Wahang Bamlakaida, Laiba Kunang Hogai Bigi Akoibeda, Nauna Saba Complex Ama, Sagolban gi MLA RK Imona, Ngasi Maikum Hangdotuna Miam Dakusinakre. Kongnang Hugaibigi Akoiba Square Jom Hongfugilam Asi Haukiba English and Nigasupna Taramarigi October Kuntramatoida Matamaduki Manipurgi Governor na Protected Area Oina Lautokibani Kongnang Hogaibi Ngak Balup Nasinduna Pangtokiba Complex Sangatuna Miam the Kusinabagi Thoromaduda MLA RK Imona Jahi Jahum Henbagi Wari Lairaba Kongnang Pambi Asigi Akoiba Asi Haukiba English and Nigasupna Tarani Togi Mamangda Amot Akai Langtokpam Oina Pibam Sokna Lairamki Kongnang Pambi Asibu Kandaba Yade Haiba Wakalonda Mahakna English and Nigasukna Tarani Toidagi Hauna Protected Area Oina Lautok Pinaba Matam Atugi Lengakta Taksilaba Matunda English and Nigasukna Taramarida Protected Area Oina Lautoki Bani Matam Atugi Lengaki Matamda Art and Culture Loisangi Sentang Makada Kongnang Hugai Bigi Akoiba Sing Semjin Sajin Bahurak Laba Matunda Naunanga Sigi Complex Asigi Tax Asi Yoraki Bani Haiki English and Nigasupna Tarani Panda Akan Banole Nungshitna Kongnang Asigi Achoba Masa Ama Lambi the Haitakibana Pambi Asi Hingat Hananaba Lengai Laikai Miam Amadi Mahaki Maike Digi Akan Bathorang Kaya Lokatuna Lakli Mafam Masibu Hena Masak Tokna Semgat Sagan Anaba Mahaki Maike Digi Angamba Takta Hona Kigani Amadi Miam Nasu Ngak Sena Tambinanaba Apil Taurakli Protected Act Makada protection se phange adudagi masi semgat pase tamna tamna khorakpani akoi ahambada around 10 lakhs samu matamdugi CM duna khoida pibi rai aduga masigi semjen bakara hoya adai next phase da complex se khajan bai yana na bana masi amu keno torakpani aduga main tawraga akoi third ta award pa ke lege si yanga laikai gi leiriba khongna ga bi committee siga tanaraga ngasi sigi phibam si akoi yaurai bani no amukha su nong chudana le nong su tudana se amuksu tururabani ado kakpai mo ta koi keno tawksi haidana semgat laga muk tawbani aduna yang wana chei chahuma mangdagi keno lerakpa aduguma yam historical oiba historical monument act ki makhada ojikti oiraba aduguma khongna ga bi preservation conservation se yamna maru oiba koi historical importance ki matungina su aduga lairiba koi mafam lekai sigi na su khallaga koi semgat chabai sigi Health Minister Mansukh Mandaviana Lenga ki sentang makhada leiba health insurance ki masing aduki matik hengat lehaina phongdorakre Prime Minister Narendra Modi ki makhada khongthang asi mai paglakpani hairi Dr. Mansukh Mandaviana tweet tawraduna National Health Account Estimates yenglaba matungda Government Finance Health Insurance ki expenditure asi English singini ga supna tara humdoi tara mari da leiramba changdagi chada chama ko humfutaret hengalakli haina phongdorakli President Draupadi Murmu ngasi London da Queen Elizabeth II gi aroiba mathong mangam saruk yaragani Queen Elizabeth II gi aroiba mathong mangam asi London gi Westminster Abeda pangthokadoribani President Murmu ngarang thorom asi kinamak London da thungkibaga loinana Queen Elizabeth ki thawai yawdrab hakchang thamliba Westminster Hall da chakhi amadi India ki mipum khuding maki mahut sinduna Murmu na Queen Elizabeth ki mafamda ikai khumnaba utkhi Parliament की budget session mamangda center na anoba National Tourism Policy puthoklagani haina Union Tourism and Culture Minister G Kisan Reddy na phongdokre wafam asi mahak nangarang Himachal Pradesh da pangthokpa State Tourism Minister singki oiba National ki thak da pangthokpa conference amada phongdokhibani mahak na makha taraduna hai riba anoba policy asi stakeholder signa kupna khanaraba matungda puthokadabani Ngarang pangthokiba State Tourism Minister sing oiba conference asi India ki G20 ki damakta su yamna maru oiba amani
G20 bu India ki tourism ki pangal bu malem pumbada tagnanaba platform ama oina sizinagani haiki. Masing yamlaba tourist circuit singbu Ambedkar circuit hainasu mingtholagani hairi. Development of tourist circuits plan gi makhada Himalayan circuit pusu promote tawragani haina minister na phongdoki. Irilbuk police station ki team amana mayai ka bachinja yonba amadi laidaba chenaba miyoy ama fagat pangamkri. Hawkiba September 13 ki numidang waidam pung mga makai taba matamda kaikhu kabui khul gate tagi heroin gram tare tagi nipalom oigadaba plastic vial kunga mari puduna lakhiba miyoy atuki maming MD Imtiaz Khan chai kuntramatoi apoppa laikhidaba MD Abdul Salam leifam kaikhu awang laikai Imphal East tagini Frisking amadi checking taubada Irilbum police station team na phagalaba Imtiaz ki mathakta case ama lakhatkri. Samtung Nampul River Front Garden Mayada gas cylinder huranba miyoi kharna purakpa cylinder mari amadi cycle ama ngasi ayuk Sana Janmasthan Club kai Samtung gi member sing na fahoba ngamle huranba sing adudi nanthokduna chenkhre fahoraba potlam sing Imphal City Police ta sinakre cylinder amadi cycle mangba yaunaragadi City Police Station da chatnana ba Sana Janmasthan Club na khangalakli. Hawkiba pung kun mari da India da nauna miyoi lising mari chanipa nyangkai COVID positive oire lekhitaba mi ki masing na tarani fagalakpagi changcha da marfutarani pan ga 10.3 ama oiri apun ba confirm case na koti mari lakh ni fumanga lising kun thra taruk chamri yangkai mapan yaukhre active case na lising ni fumanga chamri ni funi laina asna maram oiraga lekhitaba mi ki masing na lakh manga lising kun ni pan chahum yangkai manga ni laina asidagi naba faduna discharge tawkiba mi ki masing na koti mari lakh kun thra Lising Humfunitoi Chatruk Humfumarini Laina Asidagi ngak thoknana ba vaccine kapthokiba apun mami ki masingna koti chani ga taratruk lakh humbudra lising taramari chamga kuntaret yaukhre malem gi oina covid lai chana khwaidi ken sokhalaba laibak singi manungda USA na ahan ba India na anishupada amadi Brazil na omshupada lairi awang nongpok state ki oina Assam na ahan ba Mizoram na anishuba amadi Manipur na omshupada lairi.